Hi, hello. Happy Saturday. Good morning, ma'am. Masidi ay amu anna ngarang yumda kumjare aduna haziti ayuk ngantagi video amtang ma'am namjarake akogi se akogi hainau leire ai se hainau leire lagi sida kapoi leire ma'am si kapoi si ma'am amna thumba kapoi ne yam hauba kapoi ne ma'am ado idana imagi thabi ke loi leire kaino tawe pikti pie ngose ado magi small kaino haitare small garden gumba mai taw leibe hainau se si hainau se matik su hawe aduga chaw kaino tawe magi haji umun bazu khaga hore aduga haw thum su am thume tin su sadaba me tin su mat sadaba ko de pali me am su me ado sidana so aidi sidana mayang ton kai marina kupi kai hawe aduga ma'am sida leisina imagi pi sabagi kon ne ma'am pi sanaba magi kaga imagi ko kaga nongmagi tekte imana angamba sajabagi kon ne ma'am pi sabagi sina ma'am yumje padi phajadre ko yumse adu sum ma'am memory oinaba ai sum namne sina mapan gi sarukne sida ma'am yen white layer agi yen white layer ne ma'am sina angouba dar do aina sum dar keno tawna bana lahung na bana ma'am ai sum loijabne isine area sune koi am sum ay ngantagi view sum yeng ningbagi ko ay yum kumakpagi sum ay namjarakpani shisu lay go ma'am sida su laye magi kenu se imase koi mase aduki matik kok laibe imani hadi ma'am lam macasida ko mana thabase ko sunabase loi thaye aduga si dragon fruits ko aduga laisu laire lichi pambi amsu laire aduga sina ma'am aina hana ok loijarambagine hojikti ok tu laitre nganu khara laiye do ok loiba haujarani ma'am khara laiga ok konje khara semjalaga sida dena chu sina ma'am koi thongan oi done aduga sina yongchak pambi male imana thaise imase adi hingol macha da poje sunaba imagi sunaba macha kitang da oisu ko watna ma'am adum thai sida leire ma'am sida changakadang ma'am koise ada leise sida thonga adum changakko ko changa sina dum chawayine ma'am sida jam pambi leire lapu pambi leire leye ma'am tu sonana manung changi bai lambi ne sina akoi chachao yi hek ai gi akoi kaka yai haitare thangnaribo aiga thangnaribo yumse koi kaka ge yumne da koi sina lapu pambi ke loi leire sisu koi adum manung na changi bai lambi ne da sisu koi kaka gi sisu kaka
ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯅꯥꯎꯄꯥꯒꯤ ꯌꯨꯝꯅꯤ ꯁꯤꯁꯨ ꯃꯣꯏꯒꯤꯅꯤ ꯁꯤꯅ ꯑꯌꯨꯛꯀꯤ ꯚ꯭ꯌꯨꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯍꯩꯅꯧꯗꯣ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯩꯅꯧꯅꯤ ꯁꯤ ꯍꯩꯅꯧꯁꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯋꯥꯡꯅ ꯄꯥꯟꯕꯅꯤꯅꯀꯣ ꯃꯌꯥꯝ ꯋꯥꯡꯉꯤ ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯅꯨꯄꯥꯅ ꯌꯥꯝ ꯋꯥꯅ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯅꯀꯣ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯌꯨꯝꯗ ꯂꯩꯇꯦꯕ ꯃꯥꯁꯦ ꯃꯄꯥꯟꯂꯣꯝ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯊꯥꯖꯔꯝꯕ ꯂꯤꯆꯤ ꯄꯥꯝꯕꯤꯅꯦ ꯄꯥꯟꯕ ꯍꯧꯔꯦ ꯆꯥꯕ ꯍꯧꯔꯦ ꯑꯗꯨꯝ ꯏꯗꯣꯝꯆꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯀꯀꯥ ꯍꯣꯏ ꯆꯥꯕ ꯍꯧꯔꯦ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯈꯔ ꯅꯛꯑꯒꯀꯣ ꯈꯔ ꯅꯛꯁꯜꯂ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯍꯄꯥ ꯈꯟꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯇꯣ ꯃꯌꯥꯝ ꯄꯥꯟꯕ ꯐꯖꯅ ꯍꯧꯔꯦ ꯂꯣꯏꯅ ꯁꯨꯅꯕ ꯄꯥꯜꯂꯦ ꯃꯌꯥꯝ ꯁꯤꯗ ꯅꯣꯕꯥꯞ ꯂꯩꯔꯦ ꯁꯤꯇꯥꯕꯣꯜ ꯂꯩꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯄꯥꯜꯂꯦ ꯍꯩꯗꯤ ꯂꯣꯏ ꯁꯨꯔꯦ ꯃꯌꯥꯝ ꯁꯤ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯐꯥꯔꯝꯗ ꯀꯨꯝꯖꯔꯛꯄꯅꯦ ꯐꯥꯔꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔ ꯂꯩꯔꯝꯃꯦ ꯎꯃꯣꯔꯣꯛꯁꯨ ꯄꯥꯟꯕ ꯍꯧꯔꯝꯃꯦ ꯁꯤ ꯎꯃꯣꯔꯣꯛ ꯃꯆꯥ ꯇꯣ ꯎꯃꯣꯔꯣꯛ ꯐꯖꯅ ꯄꯥꯟꯕ ꯍꯧꯔꯝꯃꯦ ꯃꯌꯥꯝ ꯁꯤꯁꯨ ꯎꯃꯣꯔꯣꯛ ꯁꯤꯗ ꯄꯥꯜꯂꯤꯁꯤꯡꯁꯦ ꯎꯃꯣꯔꯣꯛ ꯃꯆꯥ ꯄꯥꯟꯕ ꯍꯧꯔꯛꯄꯗ ꯉꯥꯏꯌꯦ ꯇꯣ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯎꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯥꯗ ꯄꯔꯦꯡ ꯁꯥꯅ ꯊꯥꯕꯅꯦ ꯃꯌꯥꯝ ꯄꯜꯂꯤ ꯈꯝ ꯊꯦꯡꯐꯧ ꯊꯥꯕꯅꯦ ꯑꯗꯣ ꯑꯩ ꯆꯪꯖꯔꯣꯏꯒꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯂꯝꯕꯤꯁꯦ ꯆꯪꯐꯝꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯎꯃꯣꯔꯣꯛ ꯄꯥꯝꯕꯤ ꯉꯥꯏꯔꯦ ꯑꯗꯨꯅ ꯁꯣꯝꯗ ꯑꯩ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯁꯨ ꯄꯥꯝꯃꯨꯔꯦꯕꯀꯣ ꯑꯗꯨꯅ ꯆꯪꯖꯔꯣꯏꯒꯦ ꯃꯌꯥꯝ ꯇꯣ ꯑꯩꯈꯣꯏꯒꯤ ꯄꯟꯁꯦ ꯁꯤ ꯄꯨꯈ꯭ꯔꯤ ꯔꯥꯎꯅꯦꯕ ꯁꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯊꯝꯕꯥꯜ ꯃꯇꯝꯅꯤꯅꯀꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯧꯕ ꯃꯇꯝꯅꯤꯅ ꯊꯝꯕꯥꯜ ꯉꯥꯏꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯁꯤꯗꯅ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯝ ꯑꯥꯗ ꯁꯪ ꯃꯆꯥ ꯑꯃ ꯃꯌꯥꯝ ꯐꯖꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯇꯧꯕꯅꯦ ꯑꯗꯣ ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯃꯊꯪ ꯂꯩꯕꯅꯦ ꯁꯤꯅ ꯄꯨꯈ꯭ꯔꯤ ꯑꯃꯅꯦ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯃ ꯁꯤꯅ ꯄꯨꯈ꯭ꯔꯤ ꯑꯃ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯍꯧꯖꯤꯛ ꯎꯃꯣꯔꯣꯛ ꯄꯥꯝꯕꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯀꯣ ꯁꯤꯁꯨ ꯁꯤꯅ ꯁꯪ ꯃꯃꯥꯡꯒꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯆꯨꯖꯥꯛ ꯂꯩ ꯆꯨꯖꯥꯛꯁꯦ ꯐ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯏꯄꯨꯒ ꯏꯃꯥꯒꯅ ꯇꯧꯕꯅꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯁ ꯐꯖꯅ ꯇꯧ ꯂꯩꯔꯝꯃꯦ ꯁꯤ ꯕꯦꯂꯟꯗ꯭ꯔꯤꯁꯨ ꯃꯔꯛꯁꯤꯗ ꯕꯦꯂꯟꯗ꯭ꯔꯤ ꯌꯥꯎꯔꯦ ꯁꯤ ꯃꯔꯛꯁꯤꯗ ꯕꯦꯂꯟꯗ꯭ꯔꯤ ꯌꯥꯎꯔꯦ ꯆꯨꯖꯥꯛ ꯌꯥꯎꯔꯦ ꯁꯤ ꯄꯔꯦꯡꯁꯤꯗꯀꯣ ꯑꯗꯨꯝ ꯕꯦꯂꯟꯗ꯭ꯔꯤ ꯄꯔꯦꯡ ꯂꯣꯏ ꯊꯥꯔꯦ ꯆꯨꯖꯥꯛ ꯁꯤꯡꯁꯨ ꯌꯥꯎꯔꯦ ꯃꯔꯛꯇ ꯁꯤꯡꯁꯨ ꯂꯩꯔꯦ ꯁꯤ ꯊꯝꯕꯥꯜ ꯁꯤꯁꯨ ꯊꯝꯕꯥꯜ ꯁꯤꯅ ꯄꯨꯈ꯭ꯔꯤ ꯑꯃ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ JCB ꯀꯣꯜꯂꯤꯁꯦ ꯁꯤꯒꯤ ꯍꯦꯛ ꯑꯁꯤꯒꯤ ꯄꯜꯂꯤ ꯃꯄꯥꯁꯤꯗꯒꯤ ꯍꯧꯔꯒ ꯁꯤꯐꯧ ꯁꯤꯅ ꯑꯃꯅꯦꯕꯀꯣ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯧ ꯄꯔꯤ ꯑꯃ ꯀꯣ ꯏꯄꯨꯁꯤ ꯂꯧ ꯄꯔꯤ ꯑꯃꯃꯨꯛꯀꯤꯅꯤꯀꯣ ꯂꯧꯔꯥꯛ ꯑꯃ ꯁꯣꯔꯤ ꯃꯌꯥꯝ ꯂꯧꯔꯥꯛ ꯑꯃ ꯁꯣ ꯉꯁꯥꯏꯒꯤ ꯎꯠꯈꯤꯕꯗꯨꯅ ꯃꯅꯤꯡꯗ ꯄꯔꯤ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯃꯊꯪ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯄꯨꯒꯤ ꯇꯣꯔꯕꯣꯠ ꯐꯖꯅ ꯊꯥꯕꯁꯨ ꯌꯥꯎꯔꯦ ꯁꯤꯡꯁꯨ ꯊꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯑꯗꯣ ꯏꯃꯥꯁꯨ ꯃꯊꯟꯗ ꯂꯩ ꯑꯗꯣ ꯏꯄꯨꯁꯨ ꯑꯗꯨꯝ ꯃꯣꯏ ꯑꯉꯝꯕ ꯑꯗꯨꯝ ꯇꯧꯔꯒꯊꯥꯕꯅꯤꯅ ꯇꯞꯄꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯇꯞꯄꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯑꯩ ꯏꯁꯥ ꯎꯠꯆꯔꯛꯀꯗꯧꯁꯦ ꯑꯩ ꯀꯦꯃꯦꯔꯥꯃꯦꯟ ꯌꯥꯎꯗ꯭ꯔꯦ ꯏꯊꯟꯗ ꯉꯥꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯄꯣꯠ ꯆꯩꯁꯦ ꯑꯗꯨꯝ ꯊꯝꯕꯥꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯠꯂ ꯂꯩꯔꯝꯃꯦ ꯐꯖꯩ ꯍꯌꯦꯡ ꯀꯥꯡ ꯃꯇꯝꯗꯗꯤ ꯐꯖꯅ ꯑꯃꯨꯛ ꯌꯣꯟꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯇꯤꯜꯍꯧ ꯀꯩꯀꯩ ꯊꯥꯐꯝ ꯅꯨꯡꯐꯝ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨ ꯊꯥꯗꯕꯗ ꯉꯥꯏꯔꯦ ꯅꯣꯡ ꯏꯁꯤꯡꯁꯦ ꯈꯔ ꯋꯥꯠꯄꯅꯤꯅꯀꯣ ꯃꯌꯥꯝ
ꯏꯁꯤꯡ ꯈꯔ ꯋꯥꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗ ꯁꯤꯅ ꯃꯥꯏꯔꯦꯟ ꯀꯣ ꯃꯥꯏꯔꯦꯟ ꯂꯩꯔꯦ ꯃꯌꯥꯝ ꯃꯥꯏꯔꯦꯟ ꯂꯩꯔꯦ ꯍꯋꯥꯏ ꯂꯩꯔꯦ ꯁꯤꯗ ꯂꯣꯏ ꯌꯥꯎ ꯃꯤꯛꯁ ꯑꯣꯏꯅ ꯄꯜꯂꯤꯁꯤꯗ ꯊꯥꯕꯅꯦꯕꯀꯣ ꯃꯊꯛꯀꯤ ꯄꯜꯂꯤꯁꯤꯗ ꯇꯣ ꯁꯤ ꯄꯨꯈ꯭ꯔꯤꯁꯦ 3 ꯑꯣꯏꯗꯧꯅꯦꯕ ꯁꯤꯗ ꯃꯥꯏꯔꯦꯟ ꯂꯩꯔꯦ ꯀꯣ ꯃꯌꯥꯝ ꯁꯤꯗ ꯃꯥꯏꯔꯦꯟ ꯑꯃ ꯁꯤ ꯃꯥꯏꯔꯦꯟ ꯄꯥꯝꯕꯤꯅꯦ ꯃꯄꯥꯟ ꯁꯥꯔꯛꯑꯦ ꯃꯄꯥꯟ ꯐꯖꯅ ꯁꯥꯔꯛꯑꯦ ꯏꯟꯖꯥꯡꯗꯤ ꯋꯥꯠꯂꯔꯣꯏ ꯃꯌꯥꯝ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯑꯁꯦꯡꯕ ꯏꯟꯖꯥꯡ ꯍꯥꯔ ꯌꯥꯎꯗꯕ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯃꯇꯝꯗꯨꯒꯤ ꯏꯟꯖꯥꯡ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯊꯝꯖꯟꯕꯤꯔꯛꯑꯣ ꯑꯩ ꯏꯁꯥꯃꯛꯀꯤ ꯐꯥꯝꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯗ ꯃꯥꯏꯔꯦꯟ ꯂꯩ ꯇꯣꯔꯣꯕꯣꯠꯁꯨ ꯌꯥꯎꯋꯦ ꯃꯌꯥꯝ ꯇꯣꯔꯣꯕꯣꯠꯁꯨ ꯑꯩ ꯁꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯨꯝ ꯑꯩ ꯆꯠꯄ ꯌꯦꯡꯉꯣ ꯇꯣꯔꯣꯕꯣꯠꯁꯦ ꯌꯦꯡꯉꯨꯀꯣ ꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯇꯣꯔꯣꯕꯣꯠꯁꯦ ꯌꯦꯡꯉꯣ ꯇꯣꯔꯣꯕꯣꯠ ꯑꯃꯅꯤ ꯁꯤꯅ ꯇꯣꯔꯣꯕꯣꯠ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤ ꯇꯣꯔꯣꯕꯣꯠ ꯁꯤꯒꯤ ꯇꯣꯔꯣꯕꯣꯠꯁꯦꯀꯣ ꯁꯤꯅ ꯏꯄꯨꯒꯤꯅꯦꯕꯀꯣ ꯐꯥꯝꯗꯤ ꯑꯩꯒꯤ ꯑꯣꯏꯔꯒ ꯏꯄꯨꯅ ꯑꯗꯨꯝ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦ ꯏꯄꯨꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯕ ꯏꯄꯨꯅꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯕꯅꯦꯕꯀꯣ ꯃꯥꯒꯤ ꯁꯤꯒꯤ ꯇꯣꯔꯣꯕꯣꯠ ꯀꯩꯀꯩꯁꯦ ꯌꯥꯝ ꯐꯖꯩ ꯉꯔꯥꯡ ꯑꯃꯁꯨ ꯆꯥꯏ ꯌꯥꯝ ꯊꯣꯠꯂꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯤꯅꯦ ꯑꯗꯣ ꯃꯊꯪꯗꯤ ꯁꯤꯁꯦ ꯃꯊꯪ ꯆꯍꯤꯗꯤ ꯁꯤꯒꯤ ꯔꯥꯎꯟꯁꯦ ꯑꯩ ꯇꯧꯅꯕ ꯇꯧꯖꯕꯅꯦ ꯑꯗꯣ ꯄꯣꯠ ꯆꯩꯁꯨ ꯊꯥꯅꯕꯅ ꯇꯧꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯄꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯦ ꯑꯩꯁꯨ ꯀꯨꯝꯗꯕ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯉꯔꯥꯡ ꯈꯛꯇ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯀꯨꯝꯖꯔꯛꯄꯅꯦ ꯑꯉꯥꯡꯈꯩ ꯁꯨꯇꯤ ꯂꯩꯉꯩꯁꯤꯗꯅ ꯀꯨꯝꯕꯗ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯔꯝꯃꯦ ꯑꯩꯒꯤ ꯐꯥꯝꯁꯦ ꯑꯩ ꯕꯕꯥꯗꯨ ꯂꯩꯔꯝꯃꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯧꯅꯦ ꯑꯩ ꯃꯤꯁ ꯌꯥꯝ ꯇꯧꯋꯦ ꯉꯁꯤ ꯐꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯕꯕꯥꯅ ꯌꯥꯝ ꯄꯥꯝꯖꯅ ꯐꯥꯝ ꯇꯧꯕꯁꯦ ꯇꯧꯖꯔꯝꯕꯅꯦ ꯑꯗꯣ ꯃꯆꯥ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯖꯕ ꯉꯝꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯣ ꯃꯌꯥꯝꯅ ꯊꯧꯅꯥ ꯄꯤꯕꯤꯌꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯂꯩꯔꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ 3 ꯏꯃꯨꯡꯗ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯆꯍꯤ 1-2 ꯃꯅꯨꯡꯗꯗꯤ ꯂꯩꯔꯛꯑꯅꯤ ꯐꯖꯅ ꯁꯦꯝꯒꯠꯂꯛꯑꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯝꯗꯨꯒꯤ ꯑꯩ ꯁꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯨꯛꯕꯥꯡꯒꯤ ꯑꯣꯏꯔꯣ ꯑꯩ ꯃꯊꯪ ꯇꯞꯅ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ